Loyalam E-PAO tabiriba khudimakpu Huitrang Susmitana namidangi pau pizari ahanbida maruoiba headline. Chief Minister and Birenna Nouna Semgatliba Moirang INA ki complex Yengsinkhre. Union Home Minister na Manipuri ki irang Kangluk ki irang oina uhana bahona ba yani de haina ko komina phongdokre. Lopa crore ani henbigi SP tablet fagat kre mai thadokre. Chief Minister and Birenna Nouna Semgatliba Moirang INA ki complex Yengsinkhre. Ngasi Manipur ki Chief Minister and Birenna surprise visit oina Moirang INA ki Semgatliba complex ki phibam Yengsinkhre ka loinana koki terrorist singna juri bam ki pikliba thani pangkhakta ngairiba angang yauna angang ahum amadi nupi ahum puna miyoi taruk faraga pukhraga tamthina otnairaba matungda hatlaga varak turelda langtharkibagi thodokna maram oiraga lamdam sigi khoshaunaraba miyamna mamang thagi tang tara tarukta haurakhiba ihauda minister amadi MLA gi yumkai amadi lanthum manghanta han khibagi thodokta yaukhiba Bisnupur AC gi MLA Oibatanatana Lengak Asida Works Minister Gavidas Konthojigi Mayum Manipur gi Chief Minister Nongthomam Birenna surprise visit oina chatuna Yengsinkhre. Amadi Gavidas Konthojam mahaki Facebook page ta thagalakiba post amada Minister Singna amang atathokan khraba aihaki yumda ngasi Chief Minister and Biren amadi mahaki kalik laktuna yengsinbikre. Masimak aihakna thamoi sengna thagatpa phongdoi Wakhalon Paudokna Dabana among Ata Amadi, Singnaba Kaya Tokali, Adubo, Asengba Amadi, Achumba Wayaldi, Adumak Legani, Ayhakna Tazai, Madudi, Lamdam Asidat, Leminariba Amadi, Heminariba Community Singi Marakta, Ing Tapa Hanjilaknaba Amadi, Ngak Senaba Kontang, Lengakna Sweden, Lokalakani, Hainesu Hiratli. Amarom Chief Minister Nongthomam Birenna Ngasi, Moirang Konjamam Lekadaleba, INA complex Tasu, Hakteng Nana Chatuni Yengsinkhre. Chief Minister na Nouna Semgatliba INA gi complex amadi complex asida leriba Netaji Subhash Chandra Bose ki murti yauna complex ki mafam sing koina chatuna Yengsinkhre. Ngasi gi khongchat aduda Works Minister Govindas Kontho Social Welfare gi Minister Ace Dingo MLA KH Ibomcha amadi Santi Susaru yakhi. Union Home Minister na Manipur gi irang Kangluk ki irang oina uhana bahona ba yaning de haina kokomina phongdokre. Manipur Toliba Irang Asigi Matangda Union Home Minister Amit Sahagi Marai Ani Longba Wangang Asi Indiana Tatariba proxy war na Taina Bohotna Bagaloinana Kanglupki Irang Oina Uhana Bohotna Bani Haina Kokomina Tadorak Cherolamana Hari. Cherolasina Makata na Hadibana Manipur Toliba Irang Asi double engine lengakna tongan ba narrative ta yumpam oiba wapam kaya phongdokpa asina lengakna Irang Asigi waroshin purakna bohotnari habasi chamam na ba pokhale. Tolibe Irang Asidi India lengakna atamnana aronba agenda amagi makhada Chin Kuki militant singda Tongsinduna Makoibo Kutlai oina Sizinaraga Chatharapa Kusemgi Lalni. Irang Asi Haurakpatigi Hauna Stel Lengakna Phongdokiba narrative Miamna Yaningdaba narrative oiduna Laki. Adubu Delhi Lengakna Tonganba narrative oina Putoktuna Malemgi Miamda Lana community Anigi Madakta Kanaba oina Uhanduna Chamamnaba Pokhanduna Matam Sangna Laki. Malemgi Mapam Singda Thokpa terrorist singi attack Micham Hatpa Yumkai Mai Thaba Thong Tugaiba Micham Fazilaga demand toba Nupi Angang Tidana Tamtina Ot Naiduna Hatpa long range rocket kapsinba drone attack na chingba tauribasi government asina matam sangna thokhanduna lakli Chen Kuki militant singna matam sangna sagatuna lakpa manglan ama oiriba Manipur da separate administration demand tanba amadi maning tamna poppy cultivation toba yanaba Manipur yalhomi micham miyamda apaba makhagi khutlai piduna landa halakpani masida micham miyamna masa ngakthok chanaba magi leriba pangal puthoktuna masa amadi khungang ngakthok chanaba honabani lal asi loshinge harabadi Indiana pukchel sengna thabak toba changi makhoigi geopolitics tobada state asigi miyambu valigi hameng tahaloidabani haiki Lupa crore ani henbege SP tablet fagat kre mai thadokre. Malemgi kaitada lupa crore ani galising yangkai irongi mamal oigataba SP tablet sing fagal aba matung mai thadokna manghankre hari. SP tablet sing asi khulngakpa sing amadi yadana Imphal East District ki manung chanba Khatrigao gi mafam amadagi fagalakhibani. Khulngakpa sing amadi yadana
Ketrigaugi mafam kharada drug lalonba miyoy khara leire haibagi paw phangbadagi changsinduna red chathabada drug sizinaba miyoy khara phagatpa ngamkhi. Drug sizinaba miyoy sing aduda wahang pahong tawbada haidorakpadagi matung inna makhoida taklakpa mafam aduda changsinduna red chatharubada yamlaba SP tablet sing adu phagalapa ngamkhibani hairi. Yada amasung khulngakpa miyoy singna Ketrigaugi mafam singda makhatana red chathabada drug jaba amadi yonba miyoy kharasu phagatpa ngamkhre. Khulngakpa amadi yadana phagalaklaba drug sing adu Imphal West ki mafam amada mai thaduna manghankre hari. Hiram asigi matangda yadagi secretary Yomkhaiban Nazakatna hai yada lamdam asidagi drug maru fangna muthatnabagi pandamda lamdam asigi tongan mafam singdagi mayai kaba chinjak sing phaduna lakli. Yada amasung khulngakpa singna lamdam asidagi drug muthatnaba changsilakleba khongthang asida miyamna saugatpiyu loinana Ketrigaugi mafam kayada yada amadi khulngakpa singda drug phaba lakpa matamda miyamna irang sagatpagi mahutta drug phaba lakleba aduda mateng pangbiyu haike. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Jenaba police personnel thabaktagi lauthokadabani fajan khiba tarukpu pung kun marigi manungda thadokadabani haina kokomi women wing na phongdorakli. Kuki terrorist singna maitei phurupta chatharakliba lan asida phurup asibu amadi iramdam asibu kannabagi damak mangjil thana chongthorakliba khulngakpa singda onsinduna e maselda khut thariba state police ki personnel sing thabaktagi lauthokadabani. Loinana Thobal police na fajinduna thamliba khulngakpa taruk pung kunmargi manungda thadokadabani haina kokomi women wing na lengakta appeal tawrakli. Hiram asiga mari lenana ngasi lamfelda laiba kokomi gi office ta pangthokiba paugi mifam amada wafam asi phongdoladuna kokomi women wing gi coordinator y leirik lemana makhatana hai. Chaliba tha asigi tara marida state police na e maselda khut thaduna chatakhiba thawongdu khulngakpa angang ama laikhidaba amadi miyoi tarukpuna phajinduna thamba asi yaningde. Mara laitaba khulngakpa hatpada chenariba police personnel adu masagi maralgi matung ina miyam khangna dandi piduna thabaktagi terminate tawgadabani. Masida natana police na phajinduna thamliba miyoi taruk adu pung kunmari fawgi manungda Thadoraktaba tarabadi lamdam asigi mama oibisingna makhuta thang paiduna lengaki mayokta akanba mongda leplaklagani. Yelhaumi purupta kuki singna akanba mongda landarakliba asi tha taramapan faraklaba phawba khulngakpa singna mang thana chongthoktuna lamdam asigi miyam ngaklibani. Micham miyam ngakpana khaktanatana ireibak ifurup asigi damak mangjil thana chongthoraktuna ngasi phawba lanthengnaribani. Maram asina Fazin kiba khulngakpa sing atubada thadorakadabani chahi anirom fazilaklaba lan asida state force na kuki singi ka henba thawong singi mayokta matik chaba thabak paikhat khibagi mami thoina tadri nupi angang hatpa yauna tamthiraba thawong kaya kuki singna chatharaklaba phawba mathak thongbagi order yaude haiduna security force na tumina laisin khiba kaya su ekhoi pumnamak thengna khidabanate ngasi su kuki singna landarakpa lepal leitribani asigumba tangdu leitadraba chairak asida e maselda Nuna state police na khut tharaga supnagi chahi taranipan rom tamak ngairiba khulngakpa yauriba miyoi amagi thawai manghankhiba asi yaningde haiki. Nubi angang nubi pharaga akoyu pumai tabdana manhan tahana bai Manipur tang khongchai na mohnar pada state police na khut thati bale te warpi de na aduga akoyi maltei phuru yelong mi ori bai yekna bana sulandar gai sa kayama sigarba hauji su mahakna dari thawbodo moi mamangda kan thawe na pharaga bole phubi manungda agi gari manungda kapaga netlaga kapaga hatba udatta mahak dechmi sita bodo mani ngasi pungkun marigi manungda tongdama targadi ngasi kokomina Sang ba kongjang kaya changsalaga laibak se kana bagi isa isu lan ngakwi na bakuna makul sangba kun ngakba ilaibak na lui haidana pulis sabusu wang pahango kanagi kulin tarang na hal haidana komando officer utak tapao natraga koy miyam daputo o natraga di akoy kongjang kaya changsalaga ni kun ngakba angang taruk se utak takadok tabatara ba aduga natana kun ngakba angang matang parpata gati akoy nupi miyam thang pairaga orok tasanga aga isret gomeng nga tengnarakani pulis ka tengnarakani putar manatara nuhay Sokini panginena kun ngapa angang singna di na lakpani sahi ani para abase yekna bagi kuttagi kun ngapa angang bihagal roye dei wak sihaloy na ngap na lakpa state police na tungga khamaga kun ngapa angang na talaga lakpa se state police na masagi mathaw khang ba kutatta state government na basigi saira pidaga Lupa crore ama henbagi talap phare
ngasi nungtel pung anirom tabada Yengangpokpi police station gi manung chanba Savungkhokta tata truck amumda purakpa market ta lupa crore ama henbagi value oigadaba yamlaba talapsing miyamna faraga mai thaduna manghankhre Savungkhok ki maira paibi singna truck ahumdagi talapsing adu lautharaga Savungkhok ground mai tharingeda Yengangpokpi police amasung central force ke kangbu laktuna kannaba honaki adubu saruk ahumgi manungda anidi mai thadotuna mahankhre mai thaba nanghodaba kharana Yengangpokpi police na pukre thodok asiga mari lenana Yengangpokpi police na case ama register tawkhre yamlaba talapsing adu Dimapur dagi tata truck AS01 NC3470 NL01AZ3214 amasung NL01AH6128 purakibani truck amamamda punna bora chani haplaki punna bora chatruk asi market lupa crore amaga lising yankhagi value oigani hari commando na KCP PWZ tarafare Kaching District Police Commando amasung Special Commando Unit Khabai Shogi apunba combined team na KCP PWZ tarafare Police ki pauna haribana Kaching Police Station gi manung chanba Kaching lamkhai digi loop asigi kadar Irengbam Rameshwar kauba ama fagat pangamki mioi aduna haidorakpadagi matung inna Kaching mamangching laifam Loknung area dagi kadar taret amasu fagat pangamki Farabasing aduji Elangbam Herojit chahi nipu Haikruzam Prem chahi kunipan Okram Arandatta chahi kontra Senjam Revingshan kahi kuntaret Okram Amarjit chahi kontra matoi Aribam Ganendrajit Sarma chahi kunmanga amasung Chongtham Raskumar chahi kuntaruk kawi makoidagi tongan ba makalgi pistol ahum sniper rifle ama double barrel ani single barrel ama hand grenade ahum two-wheeler gari ani yauna atai potlam kaya phagatle hari makata ba operation da Kaching ching kakpham dagi KCP PWZ gi kadar ani amasu faraba ani aduji Lystrom Premananda Elias Poire chahi nifumanga amasung James Ningthozam chahi nifumari kawi makoidagi four-wheeler gari ama fagale Miyamgi mihut oribasi miyamgi thabak tauge haina leibani haina speaker TS Satyabrata na phongdokhrei Miyamgi mihut oribasingna leribasi miyamgi thabak tauge haina leibani phamduna leinaba natte haina Manipur Legislative Assembly gi speaker Thokchom Satyabrata na phongdokhrei wafam asi athoba singi liklam thiba loop Manipur na sinna Leng on the be part haina mingthonba calendar ama phongbagi thoram ngasi Manipur Legislative Assembly gi speaker Thokchom Satyabrata gi singjamai wangma vaiyabati lekai dalaiba sangai da pangthokiba thoramda mahana phongdokibani mahana makata na phongdokibada miyamgi mihut oribasingna leribasi lamdam asigi miyamgi thabak tongnabagi damak leibani maram aduna mahaki maikeidagi oinadi miyamga tanaduna toba yaba thabak thoramsing tawri Handak laibak asigi Union Home Minister Amit Saga mahaka unaruba aduda karigumba kharadi tawrakani habigi thazabalai Leng on the be part asi Manipur gi puwariga yamna mari lenaba mafam amani mafam asibu semgatnaba honabada pangba yaba mating pangani hainasu mahakna makatana phongdoki Primary School ge oza khomdram promote ki yumda hand grenade ama sakhangdaba singna thamjilamlei Imphal Police Station na konba Uripok Khadem Laikai Land number 2 da leiba Primary School gi oza khomdram promote ki yumda hand grenade ama sakhangdaba singna thamjilamle hari Thodok asi ngasi ayuk promote ki apokpa Nandaki Sorna walking chatnaba tholakpa matamda thongalda bomb adu leiba thengnarkibani hari Kudakta bomb ama leire haiduna police ta popi badagi Imphal Police Station gi team ama laktuna Yengsinkhre matung bomb adu lauthokre hari Thodok asiga mari lenana police na case ama laukhatuna thijenba haukhre Thodok asiga mari lenana khomdram promote na phongdorakpada ikhang khangaudana mahaki yum gi thongalda hand grenade thamjilamba habisi laibak thibani mi kungna taba yumlakta bomb thamjinduna aki akhang piba thodok asi matungda tobiganu haina mari lenaba singda khanghalakle Kanana karigidamak bomb adu thamlamlibanu haiba khangdri Thodok adubu yaningdaba phongdoktuna maphamdugi meira paibi imasingna lekai adugi community hall da wakat mifam amasu pangthokre wakat mifam aduda yumlakta bomb thamjilamba yaningde matungda asigumba thawong sing tawbiganu hairakli Aroibada marueba paw amuka hanna bizari Chief Minister and Birenna Nouna Semgatliba Moirang dalaiba INA gi complex Yengsinkhre Union Home Minister na Manipur gi irang kangluki irang oina uhana bahana ba yaningde haina kokomi na phongdokre Lupa crore ani henbigi SP tablet fagat kre mai thadokre
Matang asida Loyalam E-PAO na namitangi pau pibil lojare tabiriba khudimakpu amuka hana khurumjari.